ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯌꯦꯛꯅꯕ ꯃꯔꯨꯞ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ 25 ꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯈꯣꯃꯩ ꯑꯃꯗꯤ ꯀꯨꯟꯖꯣ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯅꯔꯤꯉꯩ ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯑꯃꯨꯕ ꯅꯣꯡ ꯀꯨꯞꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯝꯅ ꯉꯥꯜꯂꯝꯕ ꯑꯇꯤꯌꯥ ꯑꯗꯨꯅ ꯃꯝꯁꯤꯜꯂꯛꯄ ꯃꯨꯁꯤꯜꯂꯛꯄ ꯑꯗꯨꯗ ꯈꯣꯃꯩꯅ ꯀꯔꯝꯅꯣ ꯉꯁꯤ ꯑꯩꯅ ꯇꯧꯒꯦ ꯈꯜꯂꯤꯕ ꯊꯕꯛ ꯑꯁꯤꯒ ꯃꯪꯁꯤꯜꯂꯛꯂꯤꯕ ꯅꯣꯡ ꯑꯁꯤꯒ ꯀꯔꯤꯒꯨꯝꯕ ꯃꯁꯤꯅ ꯍꯩꯊꯔꯛꯇꯨꯅ ꯅꯣꯡꯊꯤ ꯅꯣꯡꯃꯪꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯕꯗꯤ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯁꯤ ꯑꯣꯟꯊꯣꯛꯅꯁꯨ ꯐꯔꯛ ꯇꯥꯔꯅꯤꯗ꯫ ꯑꯩꯅ ꯁꯤꯖꯤꯟꯅꯒꯗꯧꯔꯤꯕ ꯈꯨꯠꯂꯥꯏ ꯑꯁꯤꯒ ꯑꯁꯨꯝꯅ ꯅꯣꯡꯊꯤ ꯅꯣꯡꯃꯪꯂꯕꯗꯤ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯀꯟꯕ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯇꯤꯛ ꯃꯌꯥꯏ ꯀꯟꯕ ꯁꯥꯊꯤꯕ ꯑꯃ ꯑꯣꯏꯔꯛꯀꯗꯧꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯗꯨꯝꯅ ꯑꯣꯏꯔꯛꯂꯕꯗꯤ ꯑꯩꯅ ꯐꯥꯊꯕꯁꯨ ꯉꯝꯂꯣꯏꯗꯧꯔꯤꯕꯅꯤꯗꯣ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯐꯥꯊꯕ ꯉꯝꯕꯒꯤ ꯆꯥꯡꯗ ꯋꯥꯡꯅ ꯂꯥꯟꯈ꯭ꯔꯕꯗꯤ ꯀꯝꯗꯧꯅꯤ? ꯇꯧꯕ ꯇꯥꯕꯅꯤ, ꯍꯣꯠꯅꯕ ꯇꯥꯕꯅꯤ꯫ ꯀꯨꯟꯖꯣꯅꯗꯤ ꯑꯩꯉꯣꯟꯗꯒꯤ ꯍꯦꯜꯂꯜꯂꯔꯣꯏ, ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯁꯣꯏꯗꯅ ꯇꯧꯔꯒꯦ꯫ ꯃꯥꯅ ꯑꯩꯉꯣꯟꯗꯒꯤ ꯀꯔꯤ ꯍꯦꯜꯂꯗꯅ? ꯐꯩ, ꯅꯣꯡ ꯃꯪꯒꯦ ꯃꯪꯁꯅꯨ, ꯅꯣꯡ ꯇꯥꯒꯦ ꯇꯥꯁꯅꯨ, ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯑꯩꯅ ꯀꯨꯟꯖꯣꯒꯤ ꯃꯊꯛꯇ ꯇꯧꯒꯦ ꯈꯜꯂꯤꯕ ꯊꯕꯛ ꯑꯁꯤꯃꯗꯤ ꯇꯧꯗꯅꯗꯤ ꯈꯛꯇꯣꯛꯂꯔꯣꯏ꯫ ꯑꯗꯨꯝꯅ ꯈꯣꯃꯩꯅ ꯈꯟꯕꯒꯨꯝ ꯑꯁꯣꯝꯗꯁꯨ ꯀꯨꯟꯖꯣꯅ ꯀꯔꯤꯅꯣ ꯅꯣꯡꯁꯤꯅ ꯖꯔ ꯖꯔ ꯃꯪꯁꯤꯜꯂꯛꯂꯤꯕꯁꯤꯅ? ꯉꯥꯏꯍꯥꯛ ꯃꯪꯂꯝꯂꯒ ꯇꯥꯒꯗꯕꯤꯗ ꯑꯃꯨꯛ ꯍꯥꯡꯗꯣꯛꯈ꯭ꯔꯕꯗꯤ ꯐꯈ꯭ꯔꯅꯤꯗ꯫ ꯃꯁꯤꯅ ꯀꯔꯤꯒꯨꯝꯕ ꯇꯥꯗꯨꯅ ꯍꯦꯛ ꯂꯩꯔꯕꯗꯤ ꯅꯣꯡꯊꯤ ꯅꯣꯡꯃꯪꯕ ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯎꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯝꯅ ꯀꯔꯤꯒꯨꯝꯕ ꯑꯣꯏꯈ꯭ꯔꯕꯗꯤ ꯑꯩꯅ ꯇꯧꯒꯦ ꯈꯜꯂꯤꯕ ꯊꯕꯛ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯔꯛ ꯇꯥꯒꯗꯧꯔꯤ꯫ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯃꯇꯤꯛ ꯃꯌꯥꯏ ꯀꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯃꯇꯤꯛ ꯃꯌꯥꯏ ꯀꯟꯕꯗꯨ ꯍꯦꯟꯃꯟꯈ꯭ꯔꯕꯗꯤ ꯑꯩꯅ ꯐꯥꯎꯕ ꯅꯝꯊꯕ ꯉꯝꯂꯣꯏꯗꯧꯔꯤꯕꯅꯤ꯫ ꯊꯣꯛꯅꯤꯡꯕ ꯊꯧꯗꯣꯛ ꯊꯣꯛꯂꯁꯅꯨ, ꯈꯣꯃꯩꯗ ꯑꯩꯅ ꯇꯧꯒꯦ ꯈꯜꯂꯤꯕ ꯊꯕꯛ ꯑꯁꯤꯗꯤ ꯇꯧꯗꯅꯗꯤ ꯇꯣꯛꯂꯔꯣꯏ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯀꯨꯟꯖꯣꯅ ꯐꯧꯗꯣꯛꯇꯨꯅ ꯊꯝꯂꯤꯕꯗꯣ ꯀꯪꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯇ ꯌꯦꯡꯂꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯗꯤ ꯑꯁꯨꯝ ꯃꯪꯁꯤꯜꯂꯛꯄꯅ ꯃꯥꯏꯀꯩ 10 ꯄꯨꯝꯃꯝ ꯃꯝꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯒꯤ ꯅꯨꯄꯤꯅ ꯅꯣꯡꯁꯨ ꯇꯥꯒꯗꯕ ꯃꯥꯜꯂꯤ, ꯍꯌꯦꯡ ꯑꯣꯏꯅ ꯆꯠꯂꯒꯦꯕ꯫ ꯌꯥꯗꯦ, ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯑꯔꯥꯏꯕ ꯊꯕꯛ ꯅꯠꯇꯦ ꯀꯣ꯫ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ, ꯅꯪꯒ ꯑꯩꯒ ꯃꯇꯝ ꯁꯥꯡꯅ ꯀꯨꯏꯅ ꯂꯣꯏꯅꯁꯤ, ꯂꯩꯃꯤꯟꯅꯁꯤ, ꯍꯤꯡꯃꯤꯟꯅꯁꯤ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯅꯍꯥꯛ ꯑꯉꯥꯡꯒ ꯂꯣꯏꯅꯅ ꯃꯇꯝ ꯈꯔ ꯏꯄꯥꯝꯗ ꯂꯩꯔꯨꯒꯗꯕꯅꯤ꯫ ꯑꯩꯅ ꯍꯥꯏꯕꯁꯤꯗ ꯅꯍꯥꯛꯅ ꯂꯝ ꯍꯦꯟꯗꯨꯅ ꯅꯥꯀꯜ ꯑꯃꯗ ꯇꯥꯁꯜꯂꯒ ꯂꯩꯔꯝꯂꯕ ꯊꯣꯛꯂꯕꯗꯤ ꯅꯍꯥꯛ ꯌꯥꯝꯅ ꯋꯥꯅ ꯆꯩꯄꯤ ꯆꯩꯊꯦꯡ ꯅꯪꯂꯕ ꯃꯇꯨꯡꯗ ꯁꯤꯒꯗꯧꯔꯤꯕꯅꯤꯀꯣ꯫ ꯀꯔꯤꯅꯣꯗ, ꯀꯔꯤ ꯋꯥꯉꯥꯡ ꯁꯉꯥꯡꯅꯣ ꯑꯗꯨꯕꯣ? ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯑꯁꯦꯡꯕꯅꯤꯅꯦ꯫ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯁꯤ ꯑꯔꯥꯏꯕ ꯅꯠꯇꯦ꯫ ꯂꯣꯏꯁꯤꯟꯅꯕ ꯇꯧ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯈꯣꯃꯩꯒꯤ ꯅꯨꯄꯤꯗꯣ ꯀꯔꯤ ꯃꯇꯧꯅꯣ ꯍꯥꯏꯗꯨꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯂꯣꯏꯁꯤꯜꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯈꯣꯃꯩꯒꯤ ꯅꯨꯄꯤꯒ ꯑꯉꯥꯡꯒꯗꯁꯨ ꯃꯌꯨꯝ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯊꯣꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯈꯣꯃꯩꯅ ꯁꯥꯔꯒ ꯐꯧꯗꯣꯛꯇꯨꯅ ꯊꯝꯂꯤꯕ ꯎꯆꯦꯛ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ, ꯄꯥꯕꯨꯡ, ꯀꯔꯤ ꯎꯆꯦꯛꯅꯣ ꯁꯤꯕꯣ? ꯑꯩ ꯄꯨꯈ꯭ꯔꯒꯦ, ꯑꯩ ꯁꯥꯟꯅꯄꯣꯠ ꯑꯣꯏꯒꯦꯕ꯫ ꯁꯥꯟꯅꯄꯣꯠ ꯑꯣꯏꯕ ꯌꯥꯕ ꯅꯠꯇꯦꯅꯦ꯫ ꯆꯠꯂꯣ꯫ ꯏꯄꯥꯅꯅꯦ ꯏꯆꯥꯒꯤ ꯍꯌꯦꯡ ꯑꯆꯧꯕ ꯑꯃ ꯁꯥꯒꯗꯧꯔꯤꯕꯅꯤ, ꯁꯤꯗꯤ ꯃꯆꯥꯅꯤꯗ꯫ ꯆꯠꯂꯣ꯫ ꯄꯥꯕꯨꯡ, ꯑꯩ ꯌꯥꯝ ꯄꯥꯝꯃꯦꯕ꯫ ꯄꯥꯝꯃꯁꯨ ꯌꯥꯗꯦ ꯍꯥꯏꯔꯗꯅ꯫ ꯃꯃꯥ, ꯑꯉꯥꯡꯁꯤ ꯄꯨꯈ꯭ꯔꯣ ꯆꯠꯂꯨ꯫ ꯃꯥꯅ ꯑꯁꯨꯝꯅ ꯎꯆꯦꯛ ꯑꯁꯤ ꯄꯥꯝꯃꯤ ꯍꯥꯏꯕꯁꯤ ꯐꯠꯇꯦꯀꯣ꯫ ꯄꯨꯈ꯭ꯔꯣ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯈꯣꯃꯩꯒꯤ ꯅꯨꯄꯤꯗꯣ ꯈꯣꯃꯩꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯄꯝꯈꯠꯇꯨꯅ ꯑꯗꯨꯃꯛ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯈꯣꯃꯩꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒ ꯑꯉꯥꯡꯒꯅ ꯆꯠꯈꯤꯕꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯅ ꯃꯍꯥꯛꯅ ꯂꯩꯕꯥꯛꯅ ꯇꯣꯠꯇꯨꯅ ꯁꯥꯔꯤꯕ ꯎꯆꯦꯛ ꯑꯗꯨꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯂꯤ꯫ ꯑꯗꯨꯗꯨꯒ ꯃꯨꯔꯨꯝ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯃꯍꯥꯛꯅ ꯎꯆꯦꯛ ꯑꯗꯨꯗ ꯇꯞꯅ ꯅꯥꯟꯊꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯎꯆꯦꯛ ꯑꯗꯣ ꯂꯦꯡꯒꯨꯝ ꯂꯥꯛꯀꯨꯝ ꯇꯧꯔꯛꯏ꯫ ꯈꯣꯃꯩꯅ ꯃꯊꯧꯗꯤ ꯇꯧꯒꯗꯧꯔꯤ ꯍꯥꯏꯕꯁꯤ ꯈꯪꯂꯦ꯫ ꯀꯔꯤꯅꯣ ꯅꯣꯡꯁꯤꯅ ꯑꯁꯨꯝ ꯀꯟꯁꯤꯜꯂꯛꯂꯤꯕꯁꯤꯅ? ꯅꯣꯡꯁꯤꯅ ꯁꯨꯝ ꯀꯟꯁꯤꯜꯂꯛꯂꯕꯗꯤ ꯑꯩꯅ ꯇꯧꯒꯦ ꯈꯜꯂꯤꯕ ꯊꯕꯛꯁꯤ ꯑꯣꯟꯊꯣꯛꯅ ꯐꯔꯛ ꯇꯥꯒꯗꯧꯔꯤꯗ꯫ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯂꯕꯗꯤ ꯀꯝꯗꯧꯕ?
ꯑꯩꯕꯨ ꯇꯣꯛꯂꯁꯤꯔꯅꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯣꯡꯁꯤ ꯍꯥꯡꯂꯛꯄ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯕ ꯍꯥꯏꯕꯗꯨꯅꯤ ꯅꯣꯡꯁꯤꯅ ꯑꯁꯨꯝꯅ ꯁꯨꯝ ꯇꯥꯔꯕꯗꯤ ꯇꯣꯛꯂꯕ ꯍꯥꯏꯗꯨꯅꯤ ꯑꯗꯨꯝꯅ ꯈꯜꯂꯒ ꯈꯣꯃꯩꯗꯣ ꯃꯍꯥꯛ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯊꯣꯡꯕꯗꯨ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯤ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯀꯨꯟꯖꯣꯗꯣ ꯃꯍꯥꯛꯁꯨ ꯆꯥꯛ ꯊꯣꯡꯅ ꯊꯣꯡꯅ ꯃꯍꯥꯛꯅ ꯁꯥꯔꯤꯕ ꯃꯀꯣꯛ ꯑꯅꯤ ꯄꯥꯟꯕ ꯃꯤꯇꯝ ꯑꯗꯨꯗ ꯌꯦꯡꯂꯒ ꯑꯩꯅ ꯁꯥꯔꯤꯕ ꯃꯤꯇꯝ ꯑꯁꯤ खर कल्लब मितम अमनि सिदगी हेना पांगन कल्लब कया सादुना पुथोकप ngami हाइबसी खोमैनदि खंजरमखिरोय ngasi aina thagadoriba sina khomai wi lai lai nang maithiba piba ngamlabadi makha tana amuk thanabagi mathau tadri matangna zarabadi khomai ngasigi numitta jaibi thawai manggadoribani adumnaga mangkhrabadi kamdauba oide he manglagana mangjakhredra mi ama leikidaba ama sikibagidamak aina karigi nachunglugani kanadabada matha sararabani maha kumba ma lotion basiri ai kesulaba thabuk ngati loijer krasan mangja krasan ai mangmoda ngasi tawge khaliba thabuk si tawdanadi khak toklaroi asumna khallaga kunjo mahana saduna thamliba mitam aduda yenglaga atomtasu nokjari masigi matung matamdi asum asum hokibana ahingi matam oiselekli adubu nongdo khara phagadra hairaga hene subi henjalekli matam ta kunjona nong sidi othukna sukanna takhada ngasai makhaidi yamna kanna taramdabani adubu karama henjanna hanjan nongsi kanna hektamak chuselekli tawrisi nongsi khamsirane nong khamlaga tawba thabaksi maidi pakluse mahausa lairimbi magi mayokta leiraga thabak tawba hawngadi nong mana suge chusanu satilla matuplaga ai thoklaga tawdabadi yadri asumna khallaga kunjo satin ama tuplaga mahag mana ngasai sakiba makok ani pama mitamado puduna maninglomda thoklai mahagna asumna throka matandadi pungmam mamli marak aduta mahakna kamdonga chatsiki haidro wakhal tawi mai puthobasu yadi karigumada mai puthokurabadi mahakna kauribado lakloidoribani masidagiti kunjodo wakhal ngehak khalaba matungta satin tuptuna maduna sum thoraklei nong amuk khakpagi pungan ngalaba mangal aduda mahanga lambi yengduna sum lakpana mahakna hek laisanafam oiriba hanana haikru horamba makhong aduda mahak laklei madugi matungda kunjona satin ado phandokna thammi aduduga masa punamakti pungchot chocharabasu mitam adupudi chotanaba mahangna porakpa phan amata phajana ningthina mitam ado thamli aduduga satil adu kupsanduna mahana nongmarakta leplaga muru lewa khara sonba hori matau asumna kunjona leptana lewa khara solakpa aduta mafam madwaita amuba irei ama ungba horaklei kunjogi akoibada adumna amuba nonglei irei amak ungba yaba unglama matungta mailik mayap amasu kapthoraklei asumna irei ado ungba yaba unglama matungta satinna koptuna thamliba mitam aduki akoibada ungkhrei masidagiti satil adusu mafam marang khangduna humdokhrei mafam madwaida akanba asaba nungsit kaya amasipada natana uwa punamak phara haiduna akanba nonglei usit aduda khangba ngamdraduna tuge tauri kunjo mahaksu leron sonduna mahaksu yamna kanna makhut lonaduna lewa solibani asumna tawrambadagi hojikti tumin laikhrei kunjo leron sombasu losilladuna tuminna mamit pangthorakpada mahaki mamangmaktada makuk ani panba mabitna ngaksang ngangba mahaki haibadi masa punamak asi mai chekhairaga ngangsang ngangna mai amati amuba laitanga pansinnaraga torsinnaraga semba mitam amaki mongda leplaga hingsaba manba ma leplaga leramlei madu ubada kunjo yamna harauna nahak aina kaukiba ha lai adu natro mani nang naibu kauribasi kari barongino aingoda sintha pinabi aingoda sintha pinadrabari aina nangbu soidara hat kani aina nangbu kauraga karigidamak nang naibu hat kani taw matung manauti adum haina ingoda haibe yaroi karigumba nangna haribadi nangni nasasi aina singkup sana thugaiba sungami haibase kawdo phai adumna hairakpada kunjogi mamangda leblibaduna yamna hauna noklaga
ꯀꯔꯤ ꯅꯪꯅ ꯑꯩꯕꯨꯁꯨ ꯁꯤꯡꯀꯨꯞ ꯇꯥꯅ ꯊꯨꯒꯥꯏꯕ ꯉꯝꯂꯤ ꯀꯀꯥꯏꯗꯅ ꯁꯦ ꯑꯗꯨꯗꯤ ꯉꯝꯕ꯭ꯔꯥ ꯌꯦꯡꯖꯧ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯀꯨꯟꯖꯣꯒꯤ ꯃꯊꯕꯥꯛꯇ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯦꯞꯂꯤꯕ ꯑꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯈꯨꯕꯥꯛꯅ ꯊꯥꯔꯛꯄꯗꯒꯤ ꯀꯨꯟꯖꯣ ꯄꯥꯏꯊꯣꯛꯇꯨꯅ ꯂꯩꯈꯣꯝ ꯃꯔꯛ ꯑꯃꯗꯤ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯆꯕꯨꯛ ꯂꯥꯎꯅ ꯇꯥꯁꯤꯜꯂꯤ ꯃꯁꯤꯗꯒꯤꯗꯤ ꯀꯨꯟꯖꯣ ꯆꯩꯅꯥ ꯑꯗꯨ ꯈꯥꯡꯗꯨꯅ ꯍꯧꯒꯠꯂꯛꯂꯤ ꯃꯁꯥꯗꯨ ꯁꯥꯎꯅꯤꯡꯃꯟꯈꯤꯗꯅ ꯊꯛ ꯊꯛ ꯅꯤꯛꯂꯤ ꯀꯨꯟꯖꯣ ꯌꯥꯝꯅ ꯁꯥꯎꯅ ꯏꯌꯥ ꯑꯩꯅ ꯑꯩꯒꯤ ꯃꯤꯅꯥꯏ ꯑꯣꯏꯍꯟꯒꯦ ꯍꯥꯏꯗꯨꯅ ꯀꯧꯔꯒ ꯅꯪꯅ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇꯕ ꯐꯩ ꯈꯪꯒꯅꯤ ꯀꯨꯟꯖꯣ ꯀꯅꯥꯅꯣ ꯈꯪꯍꯜꯂꯒꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯀꯨꯟꯖꯣꯅ ꯏꯁꯤꯡ ꯈꯔ ꯃꯈꯨꯠꯇ ꯁꯣꯛꯀꯠꯂꯦ ꯂꯩꯋꯥ ꯈꯔ ꯁꯨꯂꯒ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯀꯧꯔꯨꯔꯤꯕ ꯑꯗꯨꯗ ꯆꯥꯏꯁꯤꯟꯈꯤ ꯑꯗꯨꯝꯅ ꯂꯥꯏ ꯑꯗꯨꯗ ꯆꯥꯏꯁꯤꯜꯂꯨꯕꯗ ꯃꯍꯥꯛꯀꯤ ꯃꯁꯥꯗꯣ ꯑꯉꯧꯕ ꯃꯩꯈꯨ ꯖꯧ ꯂꯥꯎꯅ ꯀꯥꯗꯨꯅ ꯃꯁꯥꯗꯣ ꯈꯪꯁꯣꯟ ꯁꯣꯟꯊꯗꯨꯅ ꯂꯩꯃꯥꯏꯗ ꯎꯞꯊꯗꯨꯅ ꯈꯥꯡꯉꯤ ꯃꯁꯤꯗꯒꯤꯗꯤ ꯀꯨꯟꯖꯣꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯤꯕ ꯑꯗꯨꯅ ꯃꯁꯤ ꯏꯆꯝ ꯆꯝꯕ ꯑꯃꯥꯏꯕ ꯑꯃꯗꯤ ꯅꯠꯇ꯭ꯔꯦ ꯍꯥꯏꯌꯨ ꯑꯩ ꯍꯧꯖꯤꯛ ꯀꯔꯤ ꯇꯧ ꯍꯥꯏꯕꯅꯣ ꯅꯍꯥꯛꯅ ꯇꯧ ꯍꯥꯏꯕ ꯊꯕꯛ ꯑꯃ ꯑꯩ ꯇꯧꯔꯒꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯀꯨꯟꯖꯣꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯈꯔ ꯆꯠꯂꯒ ꯈꯣꯃꯩ ꯀꯧꯕ ꯅꯤꯄꯥ ꯑꯃ ꯂꯩꯕꯅꯤ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯆꯠꯂꯒ ꯅꯍꯥꯛꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯃꯗ ꯅꯠꯇꯅ ꯅꯍꯥꯛꯅ ꯈꯣꯃꯩꯕꯨ ꯇꯞ ꯇꯥꯅ ꯂꯥꯛꯅꯒꯗꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯂꯩꯔꯤꯕ ꯂꯥꯌꯥꯝꯁꯤꯡ ꯑꯗꯨꯕꯨꯁꯨ ꯅꯍꯥꯛꯅ ꯈꯣꯝꯗꯨꯅ ꯄꯨꯔꯛꯀꯗꯕꯅꯤ ꯑꯗꯨꯒ ꯈꯣꯃꯩꯅ ꯍꯥꯏꯔꯤꯕ ꯃꯍꯩ ꯄꯨꯝꯅꯃꯛꯁꯨ ꯅꯍꯥꯛꯅ ꯆꯨꯞꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯀꯨꯟꯖꯣꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯦꯞꯂꯤꯕ ꯂꯥꯏ ꯑꯗꯨꯗ ꯍꯥꯏꯈ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯂꯥꯏ ꯑꯗꯣ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯣꯡꯗꯨꯅ ꯃꯊꯛꯇ ꯄꯥꯏꯈꯠꯂꯒ ꯌꯥꯝꯅ ꯁꯥꯊꯤꯕ ꯍꯤꯡꯁꯥ ꯌꯥꯏꯇꯝꯕꯒꯤ ꯁꯛꯇꯝ ꯑꯗꯣ ꯇꯣꯛꯊꯣꯛꯂꯒ ꯃꯨꯁꯤꯟ ꯃꯨꯕ ꯀꯔꯤꯅꯣ ꯈꯪꯗꯕ ꯎꯆꯦꯛꯀꯤ ꯃꯑꯣꯡꯁꯨ ꯃꯥꯟꯕ ꯑꯃ ꯑꯣꯜꯂꯒ ꯄꯥꯏꯗꯨꯅ ꯆꯠꯈ꯭ꯔꯤ ꯁꯣꯝꯗꯁꯨ ꯀꯝꯗꯧꯔꯤ ꯈꯣꯃꯩꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯍꯥꯛꯀꯤ ꯈꯨꯝꯂꯦꯟ ꯃꯪꯂꯥꯟꯗ ꯀꯨꯟꯖꯣꯅ ꯇꯧꯔꯤꯕꯁꯤꯡꯗꯣ ꯂꯣꯏꯅꯃꯛ ꯎꯔꯔꯤ ꯃꯔꯝꯗꯤ ꯈꯣꯃꯩꯒꯤ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯄꯨꯜꯂꯤꯕ ꯃꯍꯥꯛꯀꯤ ꯃꯇꯥꯎ ꯁꯒꯣꯜ ꯑꯃꯗꯤ ꯈꯣꯃꯩꯅ ꯍꯦꯛ ꯍꯦꯛ ꯀꯧꯗꯨꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯔꯤꯕ ꯎꯆꯦꯛ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯈꯣꯃꯩꯒꯤ ꯈꯨꯝꯂꯦꯟ ꯃꯪꯂꯥꯟꯗ ꯎꯍꯟꯗꯨꯅ ꯃꯍꯥꯛ ꯍꯧꯖꯤꯛ ꯑꯋꯥꯕ ꯇꯥꯔꯒꯅꯤ ꯍꯥꯏꯕꯗꯨ ꯇꯥꯛꯂꯤ ꯑꯗꯨꯝꯅ ꯃꯪ ꯑꯗꯣ ꯃꯪꯂꯝꯕꯗꯒꯤ ꯈꯣꯃꯩ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯑꯗꯨꯗꯨꯒ ꯏꯁ ꯀꯔꯤ ꯃꯪꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯁꯒꯣꯜ ꯑꯗꯨꯅ ꯍꯧꯅ ꯍꯧꯅ ꯈꯣꯡꯂꯤꯕ ꯑꯃꯗꯤ ꯃꯄꯥꯟꯗ ꯃꯍꯥꯛꯀꯤ ꯎꯆꯦꯛꯅ ꯈꯣꯡꯂꯤꯕꯗꯨ ꯇꯥꯕꯗꯒꯤ ꯈꯣꯃꯩ ꯄꯔꯞ ꯄꯔꯞ ꯆꯦꯟꯊꯣꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯑꯔꯥꯞꯄꯗ ꯃꯩꯕꯨꯜ ꯃꯆꯥ ꯑꯃ ꯄꯥꯏꯔꯛꯂꯤꯕꯗꯣ ꯈꯣꯃꯩꯅ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯈꯣꯃꯩ ꯏꯃꯨꯡꯂꯣꯝꯗ ꯄꯔꯞ ꯄꯔꯞ ꯆꯦꯟꯁꯤꯟꯈꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯎꯆꯦꯛ ꯑꯗꯣ ꯇꯥꯞ ꯄꯥꯏꯈꯠꯇꯨꯅ ꯃꯅꯤꯡꯂꯣꯝꯗ ꯆꯦꯟꯊꯣꯔꯛꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯃꯅꯤꯡꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯁꯪꯇꯞ ꯃꯆꯥ ꯉꯥꯅꯨ ꯂꯣꯏꯕꯒꯤ ꯑꯃ ꯂꯩꯔꯤꯕ ꯑꯗꯨꯗ ꯃꯍꯥꯛꯅ ꯆꯪꯁꯤꯟꯗꯨꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯂꯩꯋꯥ ꯈꯔ ꯁꯣꯟꯗꯨꯅ ꯃꯍꯥꯛꯀꯤꯁꯨ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧ ꯇꯧꯈ꯭ꯔꯤ ꯑꯗꯨꯕꯨ ꯀꯨꯟꯖꯣꯅ ꯊꯥꯔꯛꯂꯤꯕ ꯉꯪꯁꯪ ꯉꯥꯡꯅ ꯃꯤ ꯑꯃꯗꯤ ꯂꯥꯏ ꯑꯣꯟꯕ ꯉꯝꯕ ꯃꯤꯇꯝ ꯃꯀꯣꯛ ꯑꯅꯤ ꯄꯥꯟꯕ ꯑꯗꯣ ꯈꯣꯃꯩꯒꯤ ꯃꯌꯨꯝ ꯌꯧꯔꯛꯄꯅ ꯍꯥꯟꯈ꯭ꯔꯤ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯈꯣꯃꯩꯒꯤ ꯂꯩꯔꯤꯕ ꯃꯇꯥꯎ ꯁꯒꯣꯜ ꯑꯗꯣ ꯆꯣꯡꯊꯣꯔꯛꯇꯨꯅ ꯍꯧꯖꯤꯛ ꯀꯨꯟꯖꯣꯅ ꯊꯥꯔꯛꯂꯤꯕ ꯂꯥꯏ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯂꯦꯞꯈ꯭ꯔꯤ ꯃꯗꯨ ꯎꯕꯗ ꯂꯥꯏ ꯑꯗꯨꯅ ꯃꯁꯤꯒꯤ ꯁꯒꯣꯜ ꯑꯁꯤꯗꯤ ꯑꯆꯝꯕ ꯁꯒꯣꯜ ꯅꯠꯇꯦꯗꯅ ꯍꯣꯏ ꯅꯪꯒꯨꯝꯕ ꯀꯔꯤꯁꯨ ꯂꯩꯇꯕ ꯖꯤꯕ ꯑꯃꯅ ꯑꯩꯒꯤ ꯃꯥꯡꯗ ꯊꯠꯀꯗꯕ ꯅꯠꯇꯦ ꯍꯥꯟꯇꯣꯛꯎ ꯈꯣꯃꯩꯒꯤ ꯃꯁꯥ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯍꯤ ꯌꯥꯏ ꯃꯍꯩ ꯄꯨꯝꯅꯃꯛ ꯑꯩꯅ ꯆꯨꯞꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯅꯈꯣꯏꯕꯨꯁꯨ ꯇꯥꯛꯅ ꯇꯨꯝꯅ ꯍꯥꯠꯄꯗ ꯅꯠꯇꯅ ꯌꯨꯝ ꯑꯁꯤꯕꯨꯁꯨ ꯑꯩꯅ ꯃꯩ ꯊꯥꯔꯝꯒꯗꯧꯔꯤꯕꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯈꯣꯃꯩꯒꯤ ꯃꯇꯥꯎ ꯁꯒꯣꯜ ꯑꯗꯨꯅ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ ꯃꯍꯥꯛꯀꯤ ꯃꯁꯥꯗꯣ ꯐꯟꯇꯣꯔꯛꯂꯤ ꯑꯗꯨꯒ ꯌꯥꯝꯅ ꯍꯧꯅ ꯑꯃꯨꯛꯇꯪ ꯈꯣꯡꯗꯝꯂꯒ ꯆꯣꯡꯁꯤꯜꯂꯗꯨꯅ ꯀꯨꯟꯖꯣꯅ ꯊꯥꯔꯛꯂꯤꯕ ꯂꯥꯏ ꯑꯗꯨꯒꯤ ꯃꯊꯕꯥꯛꯇ ꯃꯍꯥꯛꯀꯤ ꯈꯣꯡꯃꯥꯡꯅ ꯀꯥꯎꯈꯤ ꯑꯗꯨꯝꯅ ꯀꯥꯎꯕ ꯑꯗꯨꯗ ꯀꯨꯟꯖꯣꯅ ꯊꯥꯔꯛꯂꯤꯕ ꯂꯥꯏ ꯑꯗꯣ ꯌꯥꯝꯅ ꯁꯥꯟꯅ ꯆꯣꯡꯊꯣꯛꯇꯨꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯁꯨꯔꯣ ꯁꯨꯔꯣ ꯁꯤꯠꯇꯨꯅ ꯆꯣꯡꯊꯣꯛꯇꯨꯅ ꯇꯥꯈꯤ ꯃꯁꯤꯗꯒꯤꯗꯤ ꯈꯪꯁꯥꯎ ꯁꯥꯎꯅ ꯍꯧꯒꯠꯂꯛꯂꯒ ꯀꯨꯟꯖꯣꯒꯤ ꯃꯤꯇꯝ ꯃꯀꯣꯛ ꯑꯅꯤ ꯄꯥꯟꯕ ꯑꯗꯨꯗꯒꯤ ꯑꯣꯟꯈꯤꯕ ꯂꯥꯏ ꯑꯗꯨꯅ ꯈꯣꯃꯩꯒꯤ ꯂꯩꯖꯔꯤꯕ ꯃꯇꯥꯎ ꯁꯒꯣꯜ ꯑꯗꯨꯕꯨ ꯃꯉꯛ ꯊꯗꯠꯇꯨꯅ ꯍꯥꯠꯂꯒꯦ ꯍꯥꯏꯗꯨꯅ ꯆꯣꯡꯁꯤꯜꯂꯛꯄꯗ ꯈꯪꯍꯧꯗꯅ ꯆꯥꯎꯔꯕ ꯃꯃꯤꯠꯅ ꯉꯛꯁꯪ ꯉꯥꯡꯕ ꯃꯨꯁꯤꯟ ꯃꯨꯕ ꯑꯃꯨꯕ ꯃꯩꯈꯨꯅ ꯕꯪ ꯕꯪ ꯀꯥꯕ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯃꯄꯥꯡꯒꯜ ꯀꯜꯂꯕ ꯎꯆꯦꯛ ꯑꯃ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯀꯨꯟꯖꯣꯅ ꯊꯥꯔꯛꯂꯤꯕ ꯂꯥꯏ ꯑꯗꯨꯕꯨ ꯃꯊꯕꯥꯛꯇ ꯀꯥꯎꯔꯒ ꯈꯣꯡ ꯑꯗꯨꯅ ꯆꯞꯂꯒ ꯂꯥꯛꯇꯨꯅ ꯂꯪꯈꯤ ꯈꯣꯃꯩꯅ ꯉꯁꯥꯏ ꯂꯥꯏ ꯁꯥꯟꯅꯗꯨꯅ ꯎꯆꯦꯛ ꯑꯃ ꯃꯍꯥꯛꯅ ꯃꯤꯇꯝ ꯁꯥꯈꯤꯕꯗꯨ ꯉꯁꯥꯏ ꯁꯨꯃꯥꯡꯗ ꯀꯨꯟꯖꯣꯅ ꯊꯥꯔꯛꯂꯤꯕ ꯂꯥꯏ ꯑꯗꯨꯒ ꯁꯒꯣꯜ ꯑꯗꯨꯒ ꯅꯤꯡꯉꯥꯏ ꯁꯪꯗꯥꯗꯨꯅ ꯉꯥꯏꯍꯥꯛ ꯈꯟꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯈꯣꯃꯩꯅ ꯎꯆꯦꯛ ꯑꯗꯨꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨ ꯍꯥꯞꯆꯤꯜꯂꯒ ꯊꯥꯗꯣꯔꯛꯂꯤꯕꯅꯤ ꯎꯆꯦꯛ ꯑꯁꯦ ꯃꯆꯤꯟ ꯀꯣꯜꯂꯞ ꯇꯧꯏ ꯍꯦꯛ ꯌꯦꯡꯕꯗ ꯂꯪꯖꯥ ꯑꯃ ꯃꯥꯜꯂꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯋꯥꯡ ꯆꯥꯎꯕꯗ ꯅꯠꯇꯅ ꯃꯍꯥꯛꯅ ꯑꯃꯨꯛ ꯑꯃꯨꯛ ꯍꯣꯟꯇꯣꯔꯛꯄ ꯁꯣꯔꯁꯤ ꯃꯩꯗꯒꯤ ꯍꯦꯟꯅ ꯁꯥꯔꯤ
ꯃꯇꯝ ꯃꯗꯨꯗ ꯀꯨꯟꯖꯣꯟ ꯊꯥꯔꯛꯄ ꯃꯀꯣꯛ ꯑꯅꯤ ꯄꯥꯟꯕ ꯂꯥꯏ ꯑꯗꯣ ꯑꯃꯨꯛ ꯍꯧꯒꯠꯇꯨꯅ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯎꯆꯦꯛ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯒ ꯅꯪꯅ ꯑꯩꯕꯨ ꯀꯌꯥꯗ ꯀꯟꯅ ꯁꯥꯐꯨ ꯀꯟꯅ ꯂꯪꯂꯤꯕ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯤ ꯅꯪꯒ ꯑꯩꯒ ꯂꯥꯟꯊꯦꯡꯅꯕ ꯇꯥꯔꯤ ꯅꯪꯅ ꯉꯝꯂꯒꯅ ꯑꯩꯕꯨ ꯅꯪꯒꯤ ꯅꯥꯈꯥꯗ ꯊꯝꯃꯨ ꯑꯗꯨꯒ ꯑꯩꯅ ꯉꯝꯂꯒꯅ ꯅꯪꯕꯨꯁꯨ ꯑꯩꯒꯤ ꯏꯈꯥꯗ ꯊꯝꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯀꯣꯛ ꯑꯅꯤ ꯄꯥꯟꯕ ꯀꯨꯟꯖꯣꯟ ꯊꯥꯔꯛꯂꯤꯕ ꯂꯥꯏ ꯑꯗꯣ ꯍꯦꯟꯅ ꯆꯥꯎꯈꯠꯂꯛꯂꯤ ꯃꯩꯕꯨꯜꯒꯨꯝꯅ ꯃꯁꯥ ꯑꯗꯣ ꯃꯩ ꯕꯔꯪ ꯕꯔꯪ ꯆꯥꯛꯈꯠꯂꯛꯂꯤ ꯑꯗꯨꯒ ꯎꯆꯦꯛ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯎꯆꯦꯛ ꯑꯗꯨꯒꯤ ꯊꯥꯖꯤꯟꯗ ꯌꯥꯝꯅ ꯀꯜꯂꯕ ꯃꯍꯥꯛꯀꯤ ꯈꯨꯇꯨꯝꯅ ꯊꯤꯟꯈꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯈꯨꯃꯩꯒꯤ ꯎꯆꯦꯛ ꯑꯗꯨꯅ ꯃꯁꯥ ꯈꯞꯇꯨꯅ ꯆꯣꯡꯈꯠꯈ꯭ꯔꯒ ꯌꯥꯝꯅ ꯋꯥꯡꯅ ꯄꯥꯏꯈꯠꯂꯝꯂꯒ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯑꯅꯤꯗꯨꯅ ꯅꯦꯠꯊꯔꯛꯄꯗ ꯃꯀꯣꯛ ꯑꯅꯤ パンバ ꯀꯨꯟꯖꯣꯒꯤ ꯃꯤꯇꯝ ꯑꯗꯣ ꯁꯨꯃꯥꯡ ꯑꯗꯨꯗ ꯎꯞꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯈꯨꯃꯩꯒꯤ ꯎꯆꯦꯛ ꯑꯗꯨꯒꯤ ꯃꯈꯣꯡ ꯅꯥꯀꯟ ꯅꯥꯝꯃꯅ ꯂꯨꯁꯝꯗ ꯆꯞꯂꯤ ꯑꯗꯨꯒ ꯃꯈꯣꯡ ꯅꯥꯝꯃꯅ ꯃꯈ꯭ꯋꯥꯡꯗ ꯆꯞꯂꯤ ꯑꯗꯨꯒ ꯁꯦꯒꯥꯏꯗꯨꯅ ꯍꯥꯠꯂꯒꯦ ꯍꯥꯏꯗꯨꯅ ꯆꯤꯡꯈꯥꯏꯔꯛꯄꯗ ꯈꯨꯃꯩ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯉꯥꯏꯈꯣ ꯑꯩꯅ ꯃꯉꯣꯟꯗ ꯍꯪꯒꯗꯕ ꯋꯥꯍꯪ ꯀꯌꯥ ꯂꯩꯔꯤ ꯑꯗꯨꯝꯅ ꯍꯥꯏꯕꯗ ꯂꯪꯆꯥꯒꯤ ꯎꯆꯦꯛꯀꯤ ꯃꯈꯣꯡ ꯑꯗꯣ ꯈꯔ ꯍꯟꯊꯔꯤ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯈꯨꯃꯩꯅ ꯅꯍꯥꯛ ꯑꯁꯤ ꯑꯩꯒꯤ ꯏꯐꯝꯗ ꯊꯥꯔꯛꯂꯤꯕꯁꯤ ꯀꯅꯥꯅ ꯊꯥꯔꯛꯄꯅꯣ ꯀꯨꯟꯖꯣꯟ ꯊꯥꯔꯛꯄ ꯅꯠꯇ꯭ꯔꯣ ꯑꯗꯨꯝꯅ ꯍꯪꯂꯕꯗ ꯃꯀꯣꯛ ꯑꯅꯤ ꯄꯥꯟꯕ ꯀꯨꯟꯖꯣꯟ ꯊꯥꯔꯛꯂꯤꯕ ꯂꯥꯏ ꯑꯗꯨꯅ ꯍꯣꯏ ꯃꯥꯅꯤ ꯑꯩꯁꯦ ꯃꯍꯥꯛꯅ ꯅꯦꯛꯂꯒ ꯊꯥꯔꯛꯂꯤꯕꯅꯤ ꯃꯍꯥꯛꯀꯤ ꯂꯩꯋꯥ ꯃꯟꯇ꯭ꯔꯅ ꯑꯩꯕꯨ ꯀꯧꯔꯒ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯜꯂꯨꯅꯕ ꯑꯃꯗꯤ ꯈꯨꯃꯩ ꯅꯍꯥꯛꯀꯤ ꯍꯩꯁꯤꯡꯕ ꯄꯨꯝꯅꯃꯛ ꯆꯨꯞꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯂꯧꯅꯕꯒꯤꯗꯃꯛꯇ ꯊꯥꯔꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯂꯥꯛꯄ ꯃꯇꯝꯗ ꯅꯪꯒꯤ ꯂꯩꯔꯝꯂꯤꯕ ꯈꯨꯠꯂꯥꯏ ꯑꯁꯤꯅ ꯑꯩꯕꯨ ꯐꯥꯈ꯭ꯔꯤ ꯀꯌꯥꯔꯛ ꯍꯟꯅ ꯍꯣꯠꯅꯔꯕꯁꯨ ꯃꯥꯏꯊꯤꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯒꯗꯕ ꯀꯨꯟꯖꯣꯅꯤ ꯃꯃꯥꯡꯊꯛꯇꯁꯨ ꯃꯍꯥꯛ ꯀꯌꯥꯔꯛ ꯍꯟꯅ ꯅꯪꯒꯤ ꯅꯐꯝꯗ ꯃꯥꯏꯊꯤꯈ꯭ꯔꯤ ꯑꯗꯨꯒ ꯉꯁꯤꯁꯨ ꯃꯥꯏꯊꯤꯔꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯈꯨꯃꯩꯅ ꯐꯔꯦ ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔꯣ ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯒꯅꯨ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯀꯨꯟꯖꯣꯒꯤ ꯌꯥꯊꯪ ꯐꯪꯗꯨꯅ ꯅꯍꯥꯛ ꯑꯃꯨꯛꯀ ꯂꯥꯛꯂꯕꯗꯤ ꯅꯪꯕꯨ ꯑꯩꯅ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯄꯤꯛꯈ꯭ꯔꯕ ꯀꯥꯈꯨ ꯑꯃꯗ ꯐꯥꯖꯤꯟꯗꯨꯅ ꯅꯪꯕꯨ ꯊꯝꯒꯗꯕꯅꯤ ꯆꯠꯂꯣ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯈꯨꯃꯩꯅ ꯃꯍꯥꯛꯀꯤ ꯎꯆꯦꯛ ꯑꯗꯨꯗ ꯈꯨꯃꯩꯅ ꯊꯥꯔꯛꯄ ꯃꯀꯣꯛ ꯑꯅꯤ ꯄꯥꯟꯕ ꯂꯥꯏ ꯑꯗꯣ ꯊꯥꯗꯣꯛꯈꯤꯅꯅꯕ ꯍꯥꯏꯔꯤ ꯃꯁꯤꯗꯒꯤꯗꯤ ꯈꯨꯃꯩꯒꯤ ꯎꯆꯦꯛ ꯑꯗꯨꯅꯗꯤ ꯃꯍꯥꯛꯇꯣ ꯃꯐꯝ ꯑꯁꯤꯗ ꯁꯦꯒꯥꯏꯗꯨꯅ ꯍꯥꯠꯍꯧꯕꯅ ꯐꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯈꯨꯃꯩꯅ ꯌꯥꯗꯕꯗꯒꯤ ꯆꯞꯂꯤꯕꯗꯣ ꯊꯥꯗꯣꯛꯈ꯭ꯔꯤ ꯑꯁꯨꯝꯅ ꯍꯦꯛ ꯊꯥꯗꯣꯛꯈꯤꯕꯗꯒꯤꯗꯤ ꯀꯨꯟꯖꯣꯒꯤ ꯃꯀꯣꯛ ꯑꯅꯤ ꯄꯥꯟꯕ ꯂꯥꯏ ꯑꯗꯣ ꯈꯪꯁꯥꯎ ꯁꯥꯎꯒꯠꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯑꯗꯣ ꯑꯅꯤꯗꯒꯤ ꯃꯔꯤ ꯄꯥꯟꯈ꯭ꯔꯤ ꯑꯗꯨꯒ ꯋꯥꯡ ꯆꯥꯎꯕꯁꯨ ꯍꯦꯟꯒꯠꯂꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯃꯈꯨꯠꯇꯣ ꯅꯥꯀꯟ ꯅꯥꯝꯃꯗ ꯑꯍꯨꯝ ꯄꯥꯟꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯈꯨꯠ 6 ꯄꯥꯟꯈ꯭ꯔꯤ ꯑꯗꯨꯒ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯈꯨꯃꯩꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯆꯥꯎꯔꯕ ꯎꯆꯦꯛ ꯑꯗꯨꯒꯤ ꯂꯨꯁꯝꯗ ꯍꯥꯏꯕꯗꯤ ꯉꯛꯁꯝꯗ ꯄꯥꯏꯈ꯭ꯔꯤ ꯑꯗꯨꯒ ꯃꯁꯥ ꯑꯅꯤ ꯄꯥꯏꯈ꯭ꯔꯤ ꯃꯈꯣꯡ ꯑꯅꯤ ꯄꯥꯏꯈ꯭ꯔꯤ ꯑꯁꯨꯝꯅ ꯇꯧꯔꯒ ꯎꯆꯦꯛ ꯑꯗꯣ ꯑꯃꯨꯛꯀꯤ ꯈꯨꯆꯤꯡꯗ ꯃꯆꯦꯠ ꯁꯦꯒꯥꯏꯗꯨꯅ ꯍꯥꯠꯈ꯭ꯔꯤ ꯃꯗꯨ ꯎꯕꯗ ꯈꯨꯃꯩ ꯑꯆꯆꯥ ꯅꯝꯊꯥꯛ ꯇꯧꯕ ꯈꯣꯌꯨꯝ ꯂꯥꯏꯃꯛꯅ ꯑꯩꯉꯣꯟꯗ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯍꯜꯂꯒ ꯑꯩꯒꯤ ꯎꯆꯦꯛ ꯑꯁꯤꯕꯨꯁꯨ ꯁꯦꯒꯥꯏꯗꯨꯅ ꯍꯥꯠꯈ꯭ꯔꯕ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯈꯨꯃꯩ ꯌꯥꯝꯅ ꯁꯥꯎꯅ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯈ꯭ರಿ ꯃꯍꯥꯛꯅ ꯏꯃꯨꯡꯗ ꯍꯦꯛ ꯆꯦꯟꯁꯤꯟꯈꯤꯕꯒ ꯀꯨꯟꯖꯣꯅ ꯊꯥꯔꯛꯂꯤꯕ ꯃꯈꯨꯠ 6 ꯄꯥꯟꯕ ꯃꯀꯣꯛ 4 ꯄꯥꯟꯈ꯭ꯔꯕ ꯂꯥꯏ ꯑꯗꯨꯕꯨ ꯀꯨꯟꯖꯣꯒꯤ ꯌꯨꯝ ꯇꯝꯅ ꯆꯣꯡꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯈꯨꯃꯩꯒꯤ ꯂꯣꯟꯁꯤꯜꯂꯤꯕ ꯊꯣꯡ ꯑꯗꯨ ꯐꯛꯀꯥꯏꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯡꯅ ꯀꯥꯎꯔꯨꯕꯗꯗꯤ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯨꯗꯒꯤ ꯀꯜꯂꯕ ꯁꯥꯐꯨ ꯑꯃ ꯄꯥꯏꯊꯣꯔꯛꯇꯨꯅ ꯊꯣꯡ ꯑꯗꯨꯒꯤ ꯃꯄꯥꯟꯗꯒꯤ ꯐꯅꯌꯥꯝ ꯁꯥꯡꯅ ꯆꯣꯡꯊꯣꯔꯛꯂꯒ ꯁꯨꯃꯥꯡꯒꯤ ꯙꯥꯔꯤ ꯑꯗꯨꯗꯒꯤ ꯅꯥꯟꯊꯈꯤꯗꯨꯅ ꯁꯨꯃꯥꯡꯗ ꯇꯥꯔꯔꯤ ꯃꯥꯡꯒꯣꯜꯒꯤ ꯙꯥꯔꯤꯗꯒꯤ ꯆꯣꯡꯊꯔꯛꯂꯒ ꯁꯨꯃꯥꯡꯗ ꯂꯣꯡꯈ꯭ꯔꯥꯛ ꯂꯥꯎꯅ ꯇꯥꯔꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯒ ꯏꯌꯥ ꯊꯣꯡ ꯑꯁꯤꯗ ꯑꯩꯅ ꯀꯥꯎꯔꯨꯕꯗ ꯀꯌꯥ ꯀꯟꯅ ꯁꯥꯐꯨ ꯀꯟꯅ ꯑꯩꯁꯤ ꯏꯟꯊꯣꯔꯛꯂꯤꯕ ꯈꯪꯒꯅꯤ ꯑꯩ ꯌꯨꯝ ꯑꯁꯤꯕꯨ ꯃꯩ ꯊꯥꯗꯨꯅ ꯃꯥꯡꯍꯜꯂꯒꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯀꯨꯟꯖꯣꯅ ꯊꯥꯔꯛꯂꯤꯕ ꯃꯀꯣꯛ ꯑꯅꯤꯗꯒꯤꯅ 4 ꯄꯥꯟꯈ꯭ꯔꯕ ꯂꯥꯏ ꯑꯗꯨꯅ ꯌꯨꯝ ꯑꯗꯨꯕꯨ ꯃꯩ ꯊꯥꯗꯣꯛꯂꯒꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛꯀꯤ ꯂꯩꯖꯔꯤꯕ ꯁꯛꯇꯤ ꯄꯨꯝꯅꯃꯛ ꯁꯤꯖꯤꯟꯅꯗꯨꯅ ꯌꯨꯝ ꯑꯗꯨꯕꯨ ꯌꯥꯝꯅ ꯀꯟꯅ ꯃꯩ ꯆꯥꯛꯅꯅꯕ ꯃꯩ ꯀꯥꯝꯁꯤꯜꯂꯛꯂꯤ ꯑꯗꯨꯝꯅ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯈꯨꯃꯩꯒꯤ ꯃꯇꯥꯎ ꯁꯒꯣꯜ ꯑꯗꯨꯅ ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯎꯆꯦꯛꯂ ꯅꯠꯇ꯭ꯔꯒꯅ ꯃꯤꯔ ꯂꯥꯏꯔ ꯈꯪꯗꯕ ꯑꯁꯤꯅ ꯇꯧꯔꯤꯕꯁꯤꯅ ꯄꯥꯏꯈꯠꯂꯒ ꯌꯨꯝ ꯑꯁꯤꯕꯨ ꯃꯩ ꯊꯥꯅꯕ ꯍꯣꯠꯅꯔꯤ ꯃꯇꯝ ꯑꯁꯤꯗ ꯏꯇꯥꯎ ꯈꯨꯃꯩꯅ ꯀꯔꯤ ꯇꯧꯔꯛꯀꯗꯧꯔꯤꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯇꯧꯕ ꯉꯝꯕꯗꯣ ꯌꯦꯡꯊꯣꯛꯂꯒꯦ ꯈꯟꯗꯨꯅ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯤ ꯈꯨꯃꯩꯒꯤ ꯁꯒꯣꯜ ꯑꯗꯨꯒꯤ ꯃꯊꯛꯇꯅ ꯈꯨꯃꯩꯅ ꯍꯦꯛ ꯀꯧꯗꯨꯅ ꯁꯤꯖꯤꯟꯅꯔꯤꯕ ꯎꯆꯦꯛ ꯑꯗꯣ ꯇꯣꯡꯗꯨꯅ ꯂꯩꯔꯤ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯅꯩ ꯃꯇꯝ ꯑꯗꯨꯗ ꯈꯨꯃꯩꯒꯤ ꯃꯇꯥꯎ ꯁꯒꯣꯜ ꯑꯗꯨꯅ ꯏꯇꯥꯎ ꯈꯨꯃꯩꯁꯤ ꯏꯃꯨꯡꯗ ꯂꯦꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯦ ꯃꯍꯥꯛ ꯊꯣꯛꯂꯛꯂꯔꯣꯏꯗ꯭ꯔꯥ
ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯁꯤ ꯃꯩ ꯆꯥꯛꯄꯗ ꯃꯍꯥꯛꯁꯨ ꯌꯥꯎꯈ꯭ꯔꯒꯗ꯭ꯔꯥ? ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯎꯆꯦꯛ ꯑꯗꯨꯅ ꯇꯧꯔꯣꯏ, ꯈꯣꯃꯩ ꯏꯃꯨꯡꯗ ꯂꯩꯔꯤꯕꯁꯤ ꯏꯆꯝ ꯆꯝ ꯂꯩꯕ ꯅꯠꯇꯦ, ꯑꯀꯟꯕ ꯁꯥꯐꯨ ꯑꯃꯒ ꯂꯣꯏꯅꯅ ꯀꯥꯞꯊꯣꯔꯛꯀꯗꯧꯔꯤꯕꯅꯤ, ꯌꯦꯡꯉꯨ ꯏꯇꯥꯎ꯫ ꯑꯗꯣꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤ ꯇꯨꯃꯤꯟꯅ ꯂꯩ꯫ ꯃꯇꯝ ꯑꯗꯨꯗ ꯎꯆꯦꯛ ꯑꯗꯨꯅ, ꯏꯇꯥꯎ ꯃꯇꯝ ꯑꯗꯨ ꯂꯥꯛꯂꯦ, ꯈꯔ ꯍꯟꯗꯣꯛꯎ, ꯏꯕꯥꯅꯤ ꯁꯣꯛꯀꯅꯤ꯫ ꯍꯧꯖꯤꯛ ꯈꯣꯃꯩ ꯍꯤꯡꯁꯥ ꯌꯥꯏꯇꯝꯕ ꯑꯣꯟꯈ꯭ꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯒꯣꯜ ꯑꯗꯣ ꯈꯨꯗꯨꯞ ꯌꯥꯡꯅ ꯊꯧꯗꯣꯛꯂꯒ ꯈꯣꯃꯩꯒꯤ ꯌꯨꯝꯒꯤ ꯊꯣꯡꯒꯥꯜꯒꯤ ꯀꯣꯟꯊꯣꯡꯗ ꯃꯈꯣꯏ ꯑꯅꯤ ꯇꯨꯃꯤꯟꯅ ꯂꯦꯞꯂꯒ ꯂꯩꯔꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯈꯣꯃꯩꯗꯣ ꯃꯃꯤꯠ ꯑꯗꯨꯅ ꯏꯉꯥꯡ ꯉꯥꯡꯕ, ꯃꯁꯥ ꯄꯨꯝꯅꯃꯛꯅ ꯃꯇ꯭ꯔꯪ ꯃꯇ꯭ꯔꯪ ꯀꯥꯗꯨꯅ ꯃꯆꯦꯠ ꯃꯆꯦꯠ ꯆꯦꯈꯥꯏꯕ, ꯀꯨꯟꯖꯣꯅ ꯊꯥꯔꯛꯂꯤꯕ ꯂꯥꯏ ꯑꯗꯨꯒ ꯍꯥꯏꯔꯞ ꯃꯥꯟꯅꯕ ꯂꯥꯏ ꯑꯃ ꯑꯣꯟꯗꯨꯅ ꯏꯃꯨꯡꯗꯒꯤ ꯃꯩꯅ ꯕ꯭ꯔꯪ ꯕ꯭ꯔꯪ ꯆꯥꯛꯂꯒ ꯁꯥꯐꯨ ꯀꯟꯅ ꯆꯣꯡꯊꯣꯔꯛꯂꯒ ꯍꯧꯖꯤꯛ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ ꯄꯥꯏꯈꯠꯂꯕ ꯃꯇꯨꯡꯗ ꯌꯨꯝ ꯑꯗꯨꯕꯨ ꯃꯩ ꯊꯥꯗꯣꯛꯀꯦ ꯍꯥꯏꯗꯨꯅ ꯃꯩ ꯀꯥꯝꯅꯔꯤꯕ ꯑꯗꯨꯗ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯂꯩꯃꯥꯏꯗ ꯊꯥꯗꯈ꯭ꯔꯦ꯫ ꯃꯗꯨ ꯎꯕꯗ ꯈꯣꯃꯩꯒꯤ ꯃꯇꯥꯎ ꯁꯒꯣꯜ ꯑꯗꯨꯅ, ꯏꯁ, ꯑꯩꯒꯤ ꯏꯇꯥꯎ ꯈꯣꯃꯩꯁꯤꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯍꯩꯈ꯭ꯔꯦꯗ ꯃꯥꯒꯤꯁꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯎꯆꯦꯛ ꯑꯗꯨꯅ, ꯍꯣꯏ, ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯍꯩ ꯅꯠꯇꯦꯅꯦ, ꯃꯍꯥꯛꯅ ꯀꯧꯔꯨꯔꯤꯕ ꯂꯥꯏꯅꯤ꯫ ꯀꯨꯟꯖꯨꯅ ꯊꯥꯔꯛꯂꯤꯕ ꯂꯥꯏ ꯑꯗꯨꯗꯒꯤ ꯁꯔꯨꯛ ꯆꯥꯝꯃ ꯆꯥꯝꯃ ꯍꯦꯟꯅ ꯊꯥꯗꯣꯛꯄ ꯉꯝꯕꯅꯤ꯫ ꯈꯣꯃꯩꯗꯤ ꯏꯃꯨꯡꯗ ꯐꯃꯨꯡꯗ ꯅꯨꯡꯉꯥꯏꯅ ꯐꯝꯂꯒ ꯃꯍꯥꯛꯀꯤ ꯂꯩꯋꯥ ꯁꯣꯡꯗꯨꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯁꯤꯗ ꯉꯁꯥꯏꯗꯒꯤ ꯀꯥꯝꯁꯤꯜꯂꯤꯕ ꯃꯩꯗꯨ ꯑꯃꯠꯇ ꯆꯥꯛꯇ꯭ꯔꯤꯕꯁꯤ ꯎꯔꯦꯗꯅ ꯃꯩꯈꯨꯗꯃꯛ ꯀꯥꯔꯒ ꯇꯣꯛꯂꯤꯕꯁꯦ, ꯌꯨꯝꯁꯤ ꯃꯍꯥꯛꯅ ꯎꯟꯒꯨꯝꯅ ꯐꯝꯖꯤꯟꯍꯟꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯈꯣꯃꯩꯒꯤ ꯃꯇꯥꯎ ꯁꯒꯣꯜ ꯑꯗꯨꯅ, ꯏꯇꯥꯎ ꯈꯣꯃꯩ, ꯅꯪꯕꯨ ꯑꯩꯒꯤ ꯏꯇꯥꯎ ꯑꯣꯏꯅ ꯐꯪꯖꯕꯁꯤ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯈ꯭ꯔꯕ? ꯃꯥꯡꯒꯅꯤ, ꯁꯣꯏꯗꯅ ꯃꯥꯡꯒꯅꯤ꯫ ꯀꯨꯟꯖꯣ ꯃꯍꯥꯛꯀꯤ ꯃꯄꯨꯟꯁꯤ ꯃꯥꯡꯒꯅꯤ꯫ ꯀꯨꯟꯖꯣꯗ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯂꯤꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯃꯥꯡꯒꯅꯤ꯫ ꯑꯁꯨꯝꯅ ꯀꯨꯟꯖꯣꯒꯤ ꯃꯍꯥꯛꯀꯤ ꯂꯥꯏ ꯑꯗꯨꯕꯨ ꯐꯨꯔꯤꯕꯗꯣ ꯌꯦꯡꯅ ꯌꯦꯡꯅ ꯈꯣꯃꯩꯒꯤ ꯌꯨꯝꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯈꯣꯃꯩꯒꯤ ꯃꯇꯥꯎ ꯁꯒꯣꯜ ꯑꯃꯗꯤ ꯎꯆꯦꯛ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯅꯔꯤ꯫ ꯑꯁꯣꯝꯗꯅ ꯈꯣꯃꯩꯅ ꯀꯨꯟꯖꯣꯅ ꯊꯥꯔꯛꯂꯤꯕ ꯂꯥꯏ ꯑꯗꯨꯒꯤ ꯃꯈꯨꯠ ꯃꯁꯥ ꯄꯥꯜꯂꯤꯕꯁꯤꯡ ꯑꯗꯣ ꯃꯇꯠ ꯃꯇꯠ ꯊꯗꯠꯇꯨꯅ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯕ ꯍꯧꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯅ ꯊꯥꯔꯛꯂꯤꯕ ꯃꯀꯣꯛ ꯑꯅꯤꯗꯒꯤꯅ 3 ꯄꯥꯟꯈ꯭ꯔꯕ, ꯃꯈꯨꯠ ꯑꯅꯤꯗꯒꯤꯅ 3 ꯄꯥꯟꯈ꯭ꯔꯕ ꯂꯥꯏ ꯑꯗꯨꯅ ꯈꯣꯃꯩꯒꯤ ꯂꯥꯏ ꯑꯗꯨꯗ, ꯌꯥꯔꯦ, ꯑꯩꯕꯨ ꯉꯥꯛꯄꯤꯔꯣ, ꯑꯩ ꯏꯍꯟꯐꯝꯗ ꯍꯟꯈ꯭ꯔꯒꯦ꯫ ꯂꯥꯟꯐꯝ ꯑꯁꯦ ꯅꯍꯥꯛꯅ ꯃꯥꯏ ꯄꯥꯛꯂꯣ꯫ ꯑꯩꯕꯨ ꯁꯥꯟꯅꯔꯤꯕ ꯑꯃꯥꯏꯕ ꯀꯨꯟꯖꯣꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯑꯩ ꯃꯉꯣꯟꯗ ꯆꯩꯕꯤ ꯆꯩꯊꯦꯡ ꯑꯣꯏꯅ ꯄꯤꯔꯨꯔꯒꯦ꯫ ꯃꯍꯥꯛꯅ ꯑꯩꯕꯨ ꯁꯨꯡꯀꯧ ꯀꯧꯔꯛꯇ꯭ꯔꯦ, ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ, ꯑꯩ ꯑꯃꯨꯛ ꯍꯟꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯔꯣꯏ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯈꯣꯃꯩꯅ ꯊꯥꯗꯣꯔꯛꯂꯤꯕ ꯌꯥꯝꯅ ꯆꯥꯎꯔꯕ ꯉꯪꯁꯪ ꯉꯥꯡꯅ ꯃꯩ ꯍꯧꯅ ꯆꯥꯛꯂꯤꯕ ꯃꯃꯤꯠꯇꯨꯅ ꯏꯂꯪ ꯂꯪꯅ ꯉꯥꯟꯗꯨꯅ ꯂꯩꯔꯤꯕ ꯈꯣꯃꯩꯒꯤ ꯂꯥꯏ ꯑꯗꯨꯅ, ꯀꯔꯤ, ꯃꯪꯂꯞ ꯆꯠꯇꯁꯨ ꯅꯍꯥꯛꯅ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯔꯣ, ꯑꯗꯨꯗꯨꯒ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯔꯣꯏ ꯍꯥꯏꯗꯨꯅ ꯎꯆꯦꯛ ꯑꯗꯨꯒꯤ ꯃꯈꯨꯠꯇꯒꯤ ꯅꯍꯥꯛ ꯊꯥꯗꯣꯔꯛꯈꯤꯕ ꯅꯠꯇ꯭ꯔꯥ? ꯑꯗꯨꯒ ꯅꯍꯥꯛꯅ ꯅꯪꯕꯨ ꯊꯥꯗꯣꯛꯄꯤꯔꯤꯕ ꯎꯆꯦꯛ ꯑꯗꯨꯕꯨ ꯃꯆꯦꯠ ꯃꯆꯦꯠ ꯁꯦꯒꯥꯏꯗꯨꯅ ꯌꯥꯏꯕꯤ ꯂꯧꯈꯤꯕ꯫ ꯑꯗꯨꯒꯨꯝꯅ ꯅꯍꯥꯛꯅ ꯑꯩꯕꯨꯁꯨ ꯂꯧꯅꯝ ꯇꯧꯗꯨꯅ ꯍꯥꯠꯀꯦ ꯈꯜꯂꯤꯕ꯭ꯔꯥꯅꯦ? ꯍꯦ ꯃꯤꯊꯤꯟꯒꯥꯏ! ꯑꯁꯣꯝꯅ ꯍꯥꯏꯔꯝꯂꯒ ꯌꯥꯝꯅ ꯀꯟꯅ ꯃꯀꯣꯛ ꯑꯗꯨꯗ ꯊꯤꯟꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯅ ꯊꯥꯔꯛꯂꯤꯕ ꯂꯥꯏ ꯑꯗꯨꯒꯤ ꯃꯀꯣꯛ ꯑꯃꯗꯤ ꯌꯥꯝꯅ ꯀꯟꯅ ꯄꯨꯡꯀꯥꯏ ꯀꯥꯏꯗꯨꯅ ꯇꯠꯇꯨꯅ ꯏꯒꯤ ꯃꯍꯨꯠꯇ ꯃꯩꯔꯤꯛ ꯑꯣꯏꯅ ꯐꯤꯔꯤꯛ ꯐꯤꯔꯤꯛ ꯀꯥꯞꯇꯨꯅ ꯂꯩꯔꯤ꯫ ꯃꯗꯨ ꯎꯕꯗ ꯈꯣꯃꯩꯒꯤ ꯂꯥꯏ ꯑꯗꯨꯅ, ꯇꯁ, ꯑꯗꯨ ꯃꯉꯥꯏꯗꯅ ꯑꯩꯅ ꯀꯔꯤ ꯇꯧꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯨ ꯅꯪꯒꯤ ꯅꯕꯨꯡꯉꯣ ꯀꯨꯟꯖꯣꯗꯨꯗ ꯇꯝꯕꯁꯨ ꯆꯠꯂꯨ꯫ ꯀꯔꯤꯒꯨꯝꯕꯗ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯆꯠꯊꯔꯛꯂꯕꯗꯤ ꯍꯟꯇꯃꯨꯛꯇꯤ ꯃꯍꯥꯛꯄꯨ ꯃꯔꯨꯞꯅꯤ ꯍꯥꯏꯔꯔꯣꯏ, ꯃꯍꯥꯛꯄꯨ ꯑꯩꯅ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ ꯍꯥꯏꯌꯨ, ꯆꯠꯂꯨ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯀꯨꯟꯖꯣꯅ ꯊꯥꯔꯛꯂꯤꯕ ꯂꯥꯏ ꯑꯗꯣ ꯍꯣꯏ ꯃꯥꯏ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ ꯃꯍꯥꯛꯀꯤ ꯃꯥꯡ ꯇꯥꯛꯂꯕ ꯃꯈꯨꯠ ꯑꯃꯗꯤ ꯃꯀꯣꯛꯁꯤꯡ ꯑꯗꯣ ꯌꯦꯡꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯒ ꯃꯍꯥꯛ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯣꯡꯗꯨꯅ ꯃꯥꯡꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯂꯩꯔꯝꯕ ꯀꯨꯟꯖꯣꯅ ꯊꯥꯔꯛꯂꯤꯕ ꯂꯥꯏ ꯑꯗꯨꯒꯤ ꯃꯇꯠ ꯃꯇꯥ, ꯃꯍꯥꯛꯀꯤ ꯃꯀꯣꯛꯀꯤ ꯑꯀꯥꯏꯕ ꯑꯃꯗꯤ ꯃꯈꯨꯠ ꯑꯇꯠꯄꯁꯤꯡ ꯑꯗꯣ ꯇꯞꯅ ꯇꯞꯅ ꯏꯁꯤꯡ ꯑꯣꯟꯗꯨꯅ ꯃꯥꯡꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯈꯣꯃꯩ ꯃꯄꯥꯟ ꯂꯥꯡꯗ ꯊꯣꯔꯛꯂꯦ꯫ ꯑꯗꯨꯗꯨꯒ ꯃꯍꯥꯛꯅ ꯁꯨꯃꯥꯡꯗ ꯂꯩꯔꯤꯕ ꯃꯍꯥꯛꯅ ꯊꯥꯗꯣꯛꯈꯤꯕ ꯂꯥꯏ ꯑꯗꯨꯕꯨ ꯇꯞꯊꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯁꯨꯃꯥꯡꯗ ꯂꯩꯔꯤꯕ ꯂꯥꯏ ꯑꯗꯨꯅ, ꯑꯩ ꯇꯞꯊꯕ ꯉꯝꯂꯔꯣꯏ, ꯀꯅꯥꯅꯣ, ꯅꯪꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯣꯏꯅꯃꯛ ꯍꯥꯠꯂꯝꯂꯒꯅꯤ, ꯑꯩꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯀꯨꯟꯖꯣꯕꯨꯁꯨ ꯍꯥꯠꯂꯨꯔꯒꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯀꯨꯟꯖꯣꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤꯒꯦ, ꯄꯥꯏꯈꯤꯒꯦ ꯍꯥꯏꯗꯨꯅ ꯐꯠ ꯆꯣꯡꯈꯠꯈꯤꯕꯒ ꯈꯣꯃꯩꯅ ꯃꯍꯥꯛꯀꯤ ꯅꯥꯀꯟꯗ, ꯍꯥꯏꯕꯗꯤ ꯈ꯭ꯋꯥꯡꯗ ꯌꯦꯞꯇꯨꯅ ꯄꯨꯔꯛꯂꯤꯕ ꯊꯧꯔꯤ ꯀꯣꯡꯒꯣꯏ ꯑꯗꯨꯅ ꯂꯥꯛꯇꯨꯅ ꯂꯪꯗꯨꯅ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯀꯨꯟꯖꯣꯒꯤ ꯃꯅꯥꯛꯇ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯂꯥꯏ ꯑꯗꯨꯒꯤ ꯃꯁꯥ ꯄꯨꯝꯅꯃꯛ ꯀꯔꯛ ꯀꯔꯛ ꯂꯥꯛꯅ ꯄꯨꯟꯁꯤꯟꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯂꯥꯏ ꯑꯗꯣ ꯆꯣꯡꯕ ꯉꯝꯗꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯁꯥꯡꯗ꯭ꯔꯣꯡ ꯁꯥꯡꯅ ꯕꯨꯝ ꯂꯥꯎꯅ ꯇꯥꯔꯤ꯫ ꯈꯣꯃꯩ ꯆꯪꯁꯤꯜꯂꯛꯂꯒ, ꯀꯔꯤꯒꯤꯅꯣ? ꯑꯩꯅ ꯍꯥꯏꯕ ꯅꯍꯥꯛꯅ ꯏꯟꯗ꯭ꯔꯤꯕꯗꯤ? ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯕꯛ ꯇꯧꯒꯗꯕꯅꯤ,
Nang khangdra kunjo se aigi marupni adubu mahana tawliba thabak asidi aigi ibung manung amadi aigi sa mang tanganaba honarakibani adubu haujikti matam loiri nahana mangwanda maithiba piba haibasi khara wana thokadoribani haujik kunjo icham chamba amaiba ama natrabani mahaksi khwaidiki sathiba afaba wakal khanba ngamdraba amaiba ama onkrabani afafata amata yengloi nangbusu mahakna ilai laina phajan khigani khanduna yengo norokta leiba lai adu mahana hojik tharakhribadu nahakchu khangliba natra aduna nahakchu phajillaga norokta thakhiba haibasimati soidrabani mado aina pamdi fare nahaki asauba hantharo aina nangbu phathadabagidamagta kerak hanna haijari asomna hairaga khomaina hojik mahaki mamangta punduna sangna taduna leiriba lai aduda mahana khoiramli asumna khurumbadagidi lai ado tapna tapna asau phato hantaramlaga mahak mafam madu makada ising onduna mangkhri masidagidi khomai do aidi asau khambi maheuri ba sidagi hanthar lutra haiduna khallubani adubu mahak hanthakredana fare aigi thori kongoi asi loksilagi asumna hairaga mahaki thori kongoi ado loksinkhri hariba thori kongoi asi icham chamba thori kongoi natti mahakna li amati atopa uri amaga loinana sakraba thori kongoi masidagidi mahanga thori kongoi ado konsillaga mahake sangol sangdi jengakpadadi mahake matau sagol leibu uri matamrada khomai ipa pakhana sangol adu chensilli aduga hi karino aigi tau sagol dubu ngasai laklamba lai adunna sakraba jala karigo mahana saba thoknabati kamdawni aina mahaku kanba ngamkidrabra asomna wakhal khallingai thongal lomdagi mahagi matau sagol do tapna tapna changsilai madu ubada khomai chensinduna sagol adu koli uchek adu sumathak tongro leiramli matam maruta khomaina uchek amadi sagol adu ta hanna hanna thakatpa phongdu pada natana ikai khumnabu utli matam adu da uchek adu di yamna shauri maramdi mising na singde tumra leithoi kunjo nonda kali torokata ke haibasi hanana mangjuna khangjiba karigino haiduna matam adu da khomaina aina mahakpu marupni mapangni haiduna yengduna lakhibani aduna yamna kanba poti tawloidra haiduna khallubani adubu sidagi dei su khangle aina kari torpa ngamba ke haibado yengba tabani ngasidagi di aina su mangonda hanna hanna khulai kaya thaba haurugadabani asumna haibidagi uchik aduna aduni nipa haibasiri midna torpa thabaktu hangadabnatti nahaknasu yade haiba makhagangadabani haiduna khomaida hairi aduga matau sagol aduna su nahake punsida tangdu leitana ni taba punsi amata hingge hairabadi khomai nahake norup oiriba kunjo ase manghan khigadabani hairi wafam mado munna tasallaga khomai hoi phare madumak aina tawragani haiduna sagol amadi ucheki mafamda hairi masidagidi khomai do imunglomda changkhri khomai gi matau sagol adusu sangol adu ta mahak su ningthina lehori somdana kamdawri kunjo yamna shauri mahakna thakiba lai atuki makok nama thatalakpa thugai khiba amadi makhut masa punamak loinamak wasa usa hidokpagum hidoklaga sit nalaga tharakpa sida masidagidi kunjona laibo nang si aina khwaidagi mapanggan kanba laini haiduna khankibani nahakna phawaibu sabi jaitheng piramlaga khomai hatkani haiduna ilai laina nahakna chatkibani aina sohana nongonda haikhre khomai icham chamba miyoiba amanatti mahak icham chamba amaiba amasu natti haidana nahakna laina khallubadagi thabak asida maithiribani chalo thabuk tawda thawa wasadaba thabuk pu laina laina khanba khudimak pu nang ngamlagani khaliba pangba nangdi nakhut na sa yaudana nangi nahanpham dai bakta leiru chalo swaidane pangdaba migi masak jingde adum na hairakpata ikaiba chopa amadi chaina nanglaba kunjogi lai ado tapna tapna kunjoda yamna munna jingamlaga adumak mangkhiduna uphul laiful onduna leikhri masidagidi kunjona makhada yengtharakpada mahaki mitam mado machet machet kayuda natana makok sing adusu machet machet kayuna masoi masoi tarari madu ubada kunjo sauningbada loiri masidagidi kunjona phai taw khomai nang naigi layama busu amangata thonkraba aduga magi usek amasu mapunsi loikraba panjin manare fai khangani hayenti ma poin kari tobaki haibati yenge khangani
ꯑꯗꯨꯗꯤ ꯀꯩꯗꯧꯁꯤꯒꯦ? ꯐꯩ. ꯈꯨꯜꯒꯤ ꯇꯨꯔꯦꯜ ꯑꯆꯧꯕ ꯑꯁꯤ ꯈꯨꯗꯛꯇ ꯏꯁꯤꯡ ꯏꯆꯥꯎ ꯊꯣꯛꯍꯜꯂꯒꯦ. ꯃꯗꯨꯗꯨ ꯀꯟꯅꯕꯒꯤꯗꯃꯛ ꯑꯩꯉꯣꯟꯗ ꯃꯤ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ. ꯂꯩꯀꯥꯏ ꯑꯁꯤꯅ ꯑꯩꯕꯨ ꯑꯃꯥꯏꯕꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕꯅꯤ. ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯈꯨꯃꯩꯕꯨ ꯇꯨꯔꯦꯜ ꯊꯤꯡꯅꯅꯕꯒꯤꯗꯃꯛꯇ ꯅꯣꯂꯨꯛꯅ ꯍꯥꯏꯖꯔꯨꯒꯅꯤ. ꯃꯤ ꯊꯥꯗꯨꯅꯁꯨ ꯍꯥꯏꯍꯜꯂꯨꯒꯅꯤ. ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯑꯃꯥꯏꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯍꯜꯂꯒꯦ ꯃꯌꯥꯝꯗ. ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛꯅ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡ ꯑꯗꯨꯕꯨ ꯍꯟꯊꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯍꯣꯠꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯃꯍꯥꯛꯄꯨ ꯏꯁꯤꯡꯗ ꯅꯝꯁꯤꯟꯗꯨꯅ ꯍꯥꯠꯂꯒꯦ. ꯏꯁꯤꯡ ꯃꯅꯨꯡꯗ ꯁꯥꯊꯤꯔꯕ ꯎꯔꯤ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯑꯩꯅ ꯊꯥꯗꯣꯛꯇꯨꯅ ꯊꯝꯂꯒꯦ. ꯎꯔꯤ ꯋꯥꯔꯤꯒꯤ ꯂꯥꯏꯃꯨꯁꯤꯡ ꯂꯥꯌꯥꯝꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯕꯗꯤ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ. ꯃꯗꯨ ꯌꯥꯔꯣꯏ. ꯈꯣꯃꯩ ꯑꯄꯪꯕ ꯃꯤ ꯅꯠꯇꯦ. ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯂꯧꯁꯤꯡ ꯂꯩꯔꯤꯕ ꯏꯃꯥꯟꯅꯕꯅꯤ. ꯃꯒꯨꯟ ꯏꯒꯨꯟ ꯈꯪꯖꯔꯕ ꯃꯔꯨꯞ ꯉꯥꯛꯇꯅꯤ. ꯀꯝꯗꯧꯁꯤꯒꯦ? ꯏꯁꯤꯡ ꯆꯥꯎꯕꯒꯤ ꯊꯕꯛ ꯑꯁꯤ ꯇꯣꯛꯊꯣꯛꯂꯕ? ꯐꯔꯦ. ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯋꯥ ꯑꯅꯥ ꯇꯥꯍꯟꯕ ꯍꯧꯔꯒꯦ. ꯇꯣꯔꯩ ꯏꯂꯩ ꯆꯜꯍꯟꯗꯨꯅ ꯃꯤ ꯄꯨꯝꯅꯃꯛ ꯑꯅꯥ ꯂꯥꯏꯌꯣꯡ ꯈꯪꯗꯅ ꯅꯥꯍꯜꯂꯒꯦ. ꯃꯗꯨꯗ ꯀꯔꯤꯒꯨꯝꯕ ꯈꯣꯃꯩꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯑꯩꯅ ꯇꯧꯍꯜꯂꯤ ꯍꯥꯏꯕꯅꯤ. ꯇꯧꯍꯜꯂꯤ ꯍꯥꯏꯕꯁꯤ ꯈꯪꯍꯜꯂꯕꯗꯤ ꯀꯝꯗꯧꯕ? ꯇꯣꯛꯂꯒꯦ. ꯄꯨꯝꯅꯃꯛ ꯇꯣꯛꯂꯒꯦ. ꯑꯗꯨꯗꯤ ꯑꯩ ꯀꯝꯗꯧꯅꯤ? ꯑꯁꯨꯝꯅ ꯀꯨꯟꯖꯣꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯅꯣꯡꯃꯔꯛ ꯑꯗꯨꯗ ꯐꯝꯂꯒ ꯂꯩꯔꯤꯉꯩ ꯃꯍꯥꯛꯀꯤ ꯅꯥꯀꯜꯂꯣꯝꯗ ꯍꯨꯏꯅ ꯆꯕꯨꯛ ꯆꯕꯨꯛ ꯆꯦꯟꯈꯤꯕꯒꯤ ꯃꯈꯣꯜ ꯇꯥꯔꯤ. ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯀꯨꯟꯖꯣꯅ ꯌꯥꯒꯅꯤ. ꯑꯩꯅ ꯈꯜꯂꯤꯕ ꯊꯕꯛ ꯑꯁꯤꯃꯛ ꯁꯣꯏꯗꯅ ꯇꯧꯔꯒꯦ. ꯑꯁꯨꯝꯅ ꯈꯜꯂꯒ ꯀꯨꯟꯖꯣ ꯌꯥꯝꯅ ꯍꯔꯥꯎꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤ. ꯋꯥꯔꯤ ꯑꯁꯤꯒꯤ 15 ꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ. ꯃꯊꯪꯒꯤ ꯇꯥꯡꯀꯛꯇ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯔꯁꯤ. ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ.